mayambu channel asina taramna okzeri. Ngasi mayamgidamakta channel asina yamna tabada kiningai oiba true crime story ama puduna lakseri. Hairiba wari asi Arunachal Pradeshta thokiba thokdok amani. Thokdok asi miyamgi thamoida yamna thamoi kaikiba crime amasu oiki. Techi mina hairiba nupi macha ama naharlagun kauba khungang amada leirami. Hairiba mina ase yamna minungsi saubi mahaki mama mapabusu nungsi na tauganbi nupi macha ama oibada natana mahaki friends singbusu support yamna tauganbi nupi amasu oirami. Mahakna khungangda chaurakpa miyoi ama oiragasu mahaki punsigi manglandi yamna chaubana maram oibana mahaki khungangda leirabadi mahaki punsigi aim adu mai pakpa ngamlaroi khanduna 2008 ta state asigi capital city oiriba Itanagarda higher study gidamak chatlami. Mahakna mafam aduda yaurabada Polytechnic College amada admission tawduna mahak mahitamba haurami. Matamgi matung inna mahakna friends kaya loinaraki adubu Ronnie kaupa nupa amaga yamna kahena close oina loinarakpadagi mabani nungsinungon gi lambida khongdaba haibadu oirami. Hairiba Ronnie asidi Arunachalgi yamna maming chatlaba MLA amagi macha oirami adubu matam aduda minana mahakna loinariba nupa asi sen yamna paiba MLA amagi machani haibadi mahakna khanglamde. Asumna makoi sahi ani pharakpa matamda masa masagi family da pau phaunaduna luhongbagi wafam adu phongtoknarami. Wafam sing adu phongtoknaraba matung Ronnie gi family adu Mina gi family ga sakhang maikhang nanaba oina nongma Mina gi yumda laklami. Amaromdana Mina gi mahaki mama mapa singna yamna ngakpa wafam ama makoi gi nungda leirami. Madudi sen yamna paiba mioi amagi machana sen ka hena paizadaba yum amada laktuna mamau yengba lak haibasi makhoidadi yamna thazaba ngamdaba thokdok ama haibadu oiri. Aduda natana Arunachal Pradesh hairiba state asi living status ta yamna khaiganba lam amasu oibana makhoida chingnaba amadi adum leiki. Ronnie gi family na Mina adu urabada luhongbagi wafam adu henna thujinnaba makoi gi family da haizerami. Makoi gi wafam adu tabada Mina gi mama mapana su sanupibu asuki matik pamna uba matau aduda machanupi nabu nungai na leini hairabadi makoi gi su apen mani khanduna luhongbagi ayaba adu piduna Ronnie amasung Mina 2012 ta luhonglami. Luhonglaba matung Ronnie amasung Minagi punsida yamna nungaina harauna lenbagi mami adu Minagi mama mapana su uba phanglami. Matamgi khongloigi matung inna 2014 da Minagi yamna nungsiraba machanupi ama phangjarami. Masina mabanigi punsida hena nungaibagi inot hapagum oirami. Makhoi anigi ahanba phangjaba machanupigi maming adu Yumiko haina nungsina tholami. Ronnie gi mapa asi MLA oibana Ronnie na business kaya gi thabak mana chalairami. Minana su macha gi mingda Yumiko Global Infratech Private Limited haiba company amasu linkalami. Ronnie na business sing adubo panarami aduga Minana yumda leiduna tawba yaba thabakta oina pungning changlami aduga mahak asi Miss Arunachal Organization gi Finance Secretary oina su thabak tawrami. Masa masagi thabak chinnabana maram oiraga makhoi anigi nuksinabagi lamdasu akaiba lakpagum tawki. Sahi manga pharakpa aduwaida ikhang khangaudana Ronnie na Minada divorce tawrasi hairaki. Magi wafam adu Minana mama mapa mahaki makubok na chingbadasu wafam asi phongdoktuna achouba wathok ama oirami. Ronnie gi mapa asi politician oibana asigumba thodok adu bot mamangda thokpa pamdabana macha gi pukning themjinduna kari maramgi Minabu divorce pamano haiduna hanglubada madugi chapchaba reply amata phangbak ngamkhide. Adubu mapagi ijatki khallaga Ronnie na pamdrabasu pamba amuk saduna Minaga leiminaki. Minadi chamjaba mioi oibana Ronnie adu mioi bagi haunasa saunabagi sum hairi boy khalami
Matamna sum hokibana 2017 sida Ronnie punsida ahongba kaya sum lakpadu minana uba phanglami. Mahaki business ki nama lautuna mahakna business trip kaya chatlami. Mahaki nupi angang leiri haiba phau kaukibagi punsi marelda hingkiba adu uri. Minana family gi akup ata manage tawpata natana macha nupi basu mi oinaba yengsinnaba honabada amna awaba punsi haibadu oiki amaromdana Ronnie ki character da ka henba mato uba haurakhi. Mangonda thina phubiba ot neibiba amadi kihanba kaya tawki. 2019 da Ronnie na anirak suba oina divorce tawrasi haina Mina da hairakhi. Masidadi Mina su khangba ngambagi pangal loirakpa haibadu oiraktuna mahaki mama mapada pau adu khanganduna wari pumba leki. Masidagi Minagi family na divorce adu yaki adubu Ronnie gi mapagi board ki hek mamangda thokdok asi oibagi maramna divorce aduna mahaki politics da akaiba lakadaba kaya leibana machabu them noduna Mina adu divorce tawdanaba pukning phatharami. Somdadi Minagi family na divorce ki ready da leirami adubu handaksu Ronnie adu thajadaba maongda Mina da them noduna divorce adu tawdanaba amuk haizarakhi. Ronnie na Minagi family da them noduna hairami mahakna amuk hanna Minabu phu chaiba amadi ot naiba tawraroi haina mahaki maung adu ubada Minagi family adu ahanbada yaninglamde adubu mahaki machanupi gi khallaga amuktang di sans pibirage khalami. Ronnie na su haiki mahakna Minabu luna tawbigani amadi makhoi atopa yum amada hongduna nungaina leinaba thaurang tawgani haina asumna sans pibiduna Ronnie ga Minaga amuk punki. Ronnie haikiba wasing adu ngakpani haina thajanaba oina Minabu hanagumna luna chana tawbirami. Masina Minagi family nasu Ronnie na machanupibu luna tawbire ubada harau nungaiba poklami. Matamna asum hokibana 2020 da Mina asi anirak suba oina pregnant oirami. Masigi pau asi tabada Minagi family adu hena ka hena harauzarami. Makoigi wakhalda Ronnie na Minabu luna tawbibagi mahei oina pregnancy adu urami. Aduga Ronnie adu mahaki maral khanglaktuna Minabu luna chana tawbiduna Minagi family adu yaifaba oire khalami. Somdana Minana angang unagadaba tha ani wal ingaida Minagi driver ama Ronnie na nektuna thamlami. Masina Minana chatningba mapam ama chatpada ka hena kudong chanabagi thaurang oina Minana su urami. Nongma Ronnie na thabak amagidamag Minabu mapam abada chatnaba wa houtoklami adubu Ronnie na Minabu hana mapam aduda driver aduga chatnaba hairami. Aduga mana khara tapna lake haibasini. Asumna Minabu driver aduga thabaki location aduda chatlami. Mahakna chatliba lambi adu chingi lambi oina tawrami aduga lambi gi side amaromdana achouba nungjaw sing leiba aduga side amadana khara ngamba mapam oirami. Lambi adusu mi yamna tadaba mafamni. Hairiba Innova car adu sum thaurakpada makhoigi location adu yaudana accident thokpagi maongda slope naiba amada septhaduna leibadu mafam aduda chatnariba mioisingna ubadagi makhoina su car adu chingkhatpa ngamdabanina manak nakpa police station da pau pirami. Masidagi police laktuna car adu yenglubada Minagi masada I ka hena thoktuna magi seat belt phaba seat aduda leibadu thengnarami. Sin adu police na ubada yamna ngakpa ama makhoida poklami madudi asukthi na soklaba nupi ama hundoklamlaga driver aduna karamna car adugi maphamda leiramdribono haibasini. Makhata na police na chingnaba amasu leirami madudi car adu accident thokpagi evidence amata uba phanglamde. Gari ama accident thokpa haibasi gari adu khetkaibana chingba thoknai adubu hairiba car asidadi hairiba khudamsing asi amata uba phanglamde. Soklaba Minagi seat makha adu igi I ngakta ngairami. Mioi amana siba haibasi dead body adu sum ingthagali adubu Minagi dead body adu yamna sarami. Masidagi police na manak nakpa hospital amada pukhatpirami adubu Minadi kanba ngamlamde. Minagi thawai yawdraba body adu police na yamna chingnarami. Masidagi police na autopsy gi damak Minagi body adu tharami.
report laklabada makhoina chingnaba adu chumlami madudi mina adu accident siba natte haibasi report aduda phongtoklami aduga minabu tamthina nungthangumba posak amana tharaga hatpani haibasi report aduna mayeklana palli Masidagi Polisna Makhataba investigation gidamak minabu lambida thengnakiba miyoisingda wahang pahang hanglubada makhoina kumlaki madudi makhoina car adu thengnaba matamda driver adu leiramkide haina Masidagi Polisna driver adu kanano haina thirakpada minagi nupada hangba tarami maramdi mina asi mahaki nupi oibanina soidana mana khanglamgani haibasini Polisna mahakpu thirakpa ubada Roni matha sarami Ronina haidurakpagi matung inna mahaki driver adugi maming dathang suyang kawi haina phongtoklami Masidagi Polisna hairiba driver sida investigation tawbada mahakna phongdoki car adu brake fail oibadagi accident oibani haina Masida Polisna thajaramde maramdi accident ama thoklabadi car adu scratch laigani amadi driver dudasu khara soklamba yai adubu amatta soklamde Polisna khalami karigumba car aduna asengba accident thoklabadi driver duna mateng pangbinaba law khongba amadi polista pau pifam thoi haibasini driver dugi maron chumde khanduna polisna kharaki handuna hanglubada driver adu khangba ngamdraduna achumba wari pumba tamba horakhi madudi thaudok adu accident nate adubu pre plani haibasini pre-plan asibo seliba miyoi aduna Roni kawi haina hairakpada Polisna yamna ngaklami maramdi Roni asi minagi nupa oibanina karamna Roni na mahaki nupibo hatnabegidamak pre-plan tawribano haibagi wahang asina investigation tawriba miyoising aduda yamna ngakpa pokhalami adubu wafam asi tabadagi Polisna Roni bu 2020 gi November gi tang tarada faduna investigation tawba haurammi Masida mahakna akhakpa amata leitana asengba wari pumba phongtoklami madudi mahakna ahanba oina minada divorce tawsi haina haikiba matamduda mahak chumi taya kaubi masak matok changkhonbi mangondagi yamna naha oibi nupi amaga mari leinaba matamni Makhoi ani sahi anigi relationship leirakpa matam 2019 da Roni amadi Chumina text thanaba ama minana Roni gi phone dagi phanglami adubu Roni nadi minana text adu pakhi haibasi khanglamde masidagi Roni na business ki mingda matam sangna kuina yumda laktabada minana Chumiga leiminaba matamni haina thajarami nongma minana call hanjin tawrami adubu Roni na call supai pairakide Masidagi minana sauraduna Chumigi yumda direct chatlami mahakna Chumigi room sanglubada Roniga Chumiga tuminaduna yenghaidaba maongda leirambadu mamitmakna urami madu ubada mina thamoy yamna kaikhi amaromdana Chumidi Ronidu matu macha leiraba nupani haibadi khanglamde adubu nungsinabagi haunasa mahaki nupagi manakta tattana leiningbagi wakhaldi phawrami masidagi mina yumda halaktuna Roniga yamna kanna argument leikhi adubu minana mahaki family nungsibanina makhoida awaba wari asi tamba pamdabana mahakna mama mapada lithoklamde masigi tanja lauraduna Ronina minabu them nauduna mahak soikhre haizaki Ronigi wakhalda chuduna leikhre madudi mahaki mapa asi politician oibana minabu divorce tawbadi sukya yararoi khanduna mahakna minabu miyamangda yamna nungsiba sanabagidamak minabu anirak suba oina pregnant ohenba oirami Masidagi minagi punsi loisannaba mihatpa mioi amabu hana pau phaunaraga driver ama oina minagi mitmangda koksinaba oirami tasengbadi 2020 gi October gi tang kungani panda Ronina hotel amada geng kanglup amagi luchingba loang koba mioi amaga unaduna minabu hatpagi plan adu yatlami masida geng adugi luchingba aduna dathang suyang kauba mioi amabu minabu hatpa ngamgadaba mioi ni haina Ronida saktaklami masida makhoina yatkiba plan gi matung ina minagi driver oina suyang bu thamlaba aduga car accident thokpa saduna minabu hatpa madu oirabadi kanana su makhoigi plan adu khangba ngamaroi haina plan yatlami
minabu hatpagi mamal oina lupa lakh 10 su gang leader aduda pirami asumna Ronina minagi driver kauba saduna suyangbu October gi tang 13 da kauki adubu November gi tang 2 da suyangna plan asi mathanda taubadi khara lurani hairakpadagi Ronina suyanggi wafam asi gang leader aduda pau pibadagi gang leader aduna Teni khoyang kauba suyanggi helper oina Teni khoyang kauba nupa amabu suyanggi helper oina Ronida saktaki masigi matung November gi tang 5 da Ronina minabu car amada driver aduga thabak mafam amada tharami somdana makhoina lakadaba lambi aduda ngasai nekhiba Teni khoyangna achikpa lambi amada makhoibu ngaiduna leirami khudingmak ase Ronigi plan da tawriba ngaktani asumna makhoina lakpada Teni khoyangna lambi gi chidai da ngaiduna leibadu ubadagi suyangna car adu khamsinaduna khoyang adu mahakaluna sana tinaba marupni aduna lambi su pullabanina car asida punna chatminakrasi haina minada haibadagi minasu minungsi sauba migi haunasa harau harau yaduna khoyangbu mahaki car da tongankhi Tasengbadi mina na tonghalibasi mahakbu hatkadaba mihatpani haibasidi mahakti khangzaramdi asumna makhoi ahum karduda lakhi adubu mi kana amata chatnadaba lambi yauraklabada khoyangna achaba tanjani khanduna minagi makokta mana lotna purakliba nungthang aduna tamthina thomduna hatkhi hatpa loirabada makhoi ani car adudagi kumtharakhi aduga car adu accident thokpa manaba luknungda inthage tawbada car adu soibadagi ngamlap tawba mafam amada panduna leibadagi makhoina pamliba luknungdudadi thadaba ngamkhide masidagi makhoina mafam aduda kuina leirabadi soidana awafam tarani khanduna mafam adu thadokduna chenkhi asumna Ronina wari pumba lithokpadagi polisna minabu hatpada chenariba mioi khuding phagatki amadi nungthang adusu phagatpa ngamki loinana chumisu phagatki minagi wari asina Arunachal Pradesh ki miyamki thamoi machet tana kaiba haibadu oiki maramdi tha taret naupurabi mama amadi machabu hatpa haibasi mioibagi minungsi natti haina kanna yaningdaba protest chauki adubo sanga chauba migi macha oibanina Roni ahakpa chairakti phangkhide adubu mahakna lona loinaramba nupi chumidi thoina maral phangdabana 2023 gi January gi tang 8 da courtna thadokpagi ayaba piki hairiba case asi hauzik su chathariba case amasu oiribani adubu kanagumba kharanadi Roni asi jail da laikre haibasu yawi sapsaba wafam adudi channel asina ngasidi phongtokchaba ngamjadre asigidamak ngakpigani loislakpada wari asidagi tamba yaba message di penthokpa haitabana mioibagi punsibu wahali haiba wafam asi tamjabaga loinana mayambu loiba phawba tabibagi damakta hainingai leitana thagatpa phongtoksari mathangi episode anauba true crime story ama puduna laksage mathangi episode mayam amuk hanna unarasi